ꯄꯥꯎꯁꯤ ꯂꯣꯏꯔꯦ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯊꯦꯜꯅꯦ ꯕꯤꯐ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯟ ꯊꯣꯡꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯁꯟ ꯊꯣꯡꯕ ꯃꯥꯟꯕꯅꯦ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯁꯟ ꯊꯣꯡꯕꯗꯤ ꯑꯩ ꯁꯟꯗꯤ ꯏꯁꯥꯃꯛ ꯆꯥꯖꯗ꯭ꯔꯦ ꯑꯗꯣ ꯕꯤꯐ ꯈꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯑꯗꯣ ꯁꯤꯗꯤ ꯍꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯤꯁꯦ ꯍꯥꯎꯅ ꯊꯣꯡꯕꯅꯦ ꯁꯤꯒꯤ ꯕꯤꯐꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯅꯦ ꯊꯨꯝꯒ ꯁꯤꯝꯄꯜ ꯑꯣꯏꯅ ꯃꯦꯠꯄꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯀꯣꯕꯤ ꯆꯝꯐꯨꯠ ꯑꯃꯒ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯅꯤꯀꯣ ꯉꯁꯤ ꯌꯦꯟꯖꯥꯡꯁꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯁꯦ ꯁ꯭ꯋꯥꯏ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯤꯗ ꯕꯤꯐꯀꯤ ꯃꯇꯨꯝ ꯑꯃ ꯍꯥꯞꯄꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯞꯄꯦ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ ꯁꯦ ꯍꯥꯎꯋꯦ ꯂꯣꯏꯔꯦ ꯁꯤꯗꯤ ꯁꯤ ꯈꯨꯍꯥꯎꯁꯤ ꯂꯣꯏꯔꯦ ꯁꯤ ꯀꯩꯅꯣꯁꯤꯅꯦꯕ ꯁꯤꯒꯤ ꯊꯥꯎꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯥꯎ ꯈꯣꯡ ꯈꯨꯠ ꯅꯥꯕ ꯐꯩ ꯍꯥꯏꯁꯦ
이게 한번 이게 거의 너무 비자야. 지금의 털제 알고 이제 얌찐 하we Udah terus ini mau video di like, share, subscribe, terus bilang mau matang video sama teknologi.